ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯁꯤꯡꯒꯥꯔꯩꯒꯤ ꯔꯦꯁꯤꯄꯤ ꯑꯍꯥꯎꯕ ꯑꯃ ꯁꯦꯝꯖꯒꯦ ꯑꯗꯨꯒ ꯑꯩꯅ ꯁꯤꯡꯒꯥꯔꯩꯁꯦ ꯆꯥꯕ ꯌꯥꯏ ꯍꯥꯏꯕꯁꯦ ꯈꯪꯖꯗꯦꯕꯀꯣ ꯑꯩꯁꯦ ꯁꯤꯗ ꯂꯥꯛꯄꯗꯒꯤ ꯈꯪꯕꯅꯦ ꯃꯁꯤꯒꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃ ꯂꯩꯌꯦꯕꯀꯣ ꯃꯌꯥꯝ ꯑꯩꯁꯤ ꯁꯤꯡꯒꯥꯔꯩꯁꯦ ꯈꯨꯟꯅ ꯁꯨꯝ ꯂꯤꯖꯔꯛꯀꯦ ꯑꯩꯈꯣꯏꯅ ꯋꯥꯛꯀꯤꯡ ꯁꯨꯝ ꯆꯠꯄꯗꯕꯀꯣ ꯑꯩꯈꯣꯏꯒꯤ ꯇꯥꯎꯟꯁꯤꯞ ꯃꯅꯨꯡꯁꯤꯗ ꯁꯤꯡꯒꯥꯔꯩꯁꯦ ꯌꯥꯝ ꯇꯥꯏꯌꯦꯕ ꯑꯗ ꯑꯩꯁꯨ ꯃꯔꯛꯇꯗꯤ ꯈꯨꯟꯕꯀꯣ ꯂꯥꯏꯒꯤ ꯑꯌꯨꯛꯀꯤ ꯄꯨꯖꯥ ꯇꯧꯅꯕ ꯈꯣꯏꯔꯝꯅꯕ ꯍꯥꯏꯅ ꯑꯗꯣ ꯃꯤ ꯃꯌꯥꯝꯁꯤꯅ ꯆꯦꯈꯥꯎ ꯈꯨꯜꯂꯦꯕ ꯑꯗ ꯑꯩꯅ ꯈꯜꯂꯦꯕ ꯀꯗꯥꯏꯗꯕꯨ ꯀꯠꯂꯤꯖꯥꯠꯅꯣ ꯃꯣꯏꯒꯤ ꯂꯩ ꯃꯌꯥꯝꯁꯤꯕꯨ ꯑꯣꯏꯅ ꯈꯜꯂꯦꯕꯀꯣ ꯃꯅꯝ ꯅꯨꯡꯁꯤꯅꯕ ꯊꯝꯃꯤ ꯖꯥꯠꯂꯥ ꯍꯥꯏꯅ ꯑꯗ ꯅꯣꯡꯃ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯍꯪꯕꯁꯨ ꯇꯟꯕ ꯍꯥꯏꯇꯥꯔꯦ ꯃꯤꯉꯣꯟꯗ ꯍꯦꯛ ꯍꯪꯕꯁꯦ ꯕꯖꯥꯔꯗ ꯌꯣꯜꯂꯝꯃꯦꯕ ꯑꯗ ꯀꯩꯒꯤꯅꯣ ꯌꯣꯜꯂꯤꯁꯤꯅ ꯍꯪꯕ ꯀꯥꯟꯗ ꯁꯤꯗꯤ ꯁꯕꯖꯤ ꯆꯥꯕꯅꯦ ꯂꯣꯏꯅ ꯁꯕꯖꯤ ꯍꯥꯏꯗꯤ ꯍꯤꯟꯖꯥꯡ ꯊꯣꯡꯉꯒ ꯆꯥꯕꯅꯦ ꯑꯗꯩ ꯄꯀꯧꯔꯥ ꯁꯨ ꯍꯧꯔꯒ ꯆꯥꯕꯅꯦ ꯍꯥꯏꯗꯤ ꯕꯣꯔꯥꯀꯣ ꯑꯗꯒꯤꯗꯤ ꯑꯩꯁꯨ ꯑꯗꯨꯗꯤ ꯌꯥꯝ ꯃꯥꯜꯂꯦ ꯍꯥꯏꯅ ꯑꯩꯅ ꯈꯨꯜꯂꯒ ꯑꯩꯈꯣꯏꯒꯤ ꯕꯣꯔꯥꯁꯦ ꯆꯥꯕꯅꯦꯕꯀꯣ ꯑꯗꯣ ꯕꯣꯔꯥꯁꯦ ꯉꯁꯤꯁꯨ ꯕꯣꯔꯥꯁꯦ ꯍꯧꯖꯒꯦ ꯇꯧꯕꯅꯦ ꯑꯗꯨꯒ ꯀꯌꯥꯝ ꯍꯥꯎꯏ ꯍꯥꯎꯇꯦ ꯍꯥꯏꯕꯗꯨꯁꯨ ꯂꯥꯁꯇ ꯑꯩ ꯃꯥꯒꯤ ꯇꯦꯁꯇꯨꯁꯨ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯅ ꯍꯥꯟꯅ ꯁꯤꯒꯤ ꯁꯤꯡꯒꯥꯔꯩꯁꯦ ꯆꯥꯔꯗꯤ ꯆꯥꯈꯤꯕ ꯌꯥꯎꯔꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯆꯥꯔꯦ ꯍꯥꯏꯕꯗꯣꯀꯣ ꯃꯌꯥꯝ ꯑꯩ ꯌꯨꯝ ꯌꯧꯔꯦ ꯑꯗꯨꯒ ꯑꯩ ꯌꯥꯝ ꯉꯟꯅ ꯍꯧꯒꯠꯂꯒ ꯈꯨꯜꯂꯦ ꯅꯠꯇ꯭ꯔꯗꯤ ꯃꯤꯅ ꯍꯦꯛ ꯈꯨꯟꯗꯣꯛꯈꯤꯅꯤꯅꯀꯣ ꯑꯗꯨꯒ ꯂꯥꯏꯗ ꯈꯔ ꯀꯠꯆꯔꯒꯦ ꯈꯔ ꯑꯃ ꯕꯣꯔꯥ ꯍꯧꯔꯒꯦ ꯃꯌꯥꯝ ꯑꯩ ꯕꯣꯔꯥ ꯍꯧꯕ ꯎꯠꯆꯔꯒꯦ ꯕꯦꯁꯟ ꯈꯔ ꯂꯧꯖꯔꯦ ꯑꯗꯨꯒ ꯑꯩ ꯀꯃꯥꯏꯅ ꯕꯣꯔꯥꯁꯦ ꯇꯣꯠꯂꯒ ꯍꯥꯎꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗꯨꯁꯨ ꯎꯠꯆꯒꯦ ꯑꯗꯨꯒ ꯑꯩ ꯀꯩ ꯍꯥꯞꯀꯦ ꯍꯥꯏꯕꯗꯨ ꯃꯊꯪ ꯍꯥꯏꯖꯔꯒꯦ ꯁꯤꯅ ꯇꯤꯜꯍꯧ ꯃꯅꯥꯀꯣ ꯁꯄ꯭ꯔꯤꯡ ꯑꯣꯅꯤꯌꯟ ꯈꯔ ꯍꯤꯡꯒꯣꯜꯗ ꯍꯦꯛꯆꯕꯅꯤ ꯁꯤꯅ ꯇꯤꯜꯍꯧ ꯀꯣ ꯇꯤꯜꯍꯧꯗꯤ ꯌꯥꯝ ꯀꯨꯞꯄ ꯍꯥꯎꯇꯕꯅꯦ ꯈꯤꯇꯪ ꯆꯥꯎꯇꯛꯅ ꯁꯣꯏꯕꯅ ꯑꯩꯈꯣꯏꯒꯤ ꯕꯣꯔꯥꯗꯗꯤ ꯍꯥꯎꯏꯀꯣ ꯃꯌꯥꯝ ꯐꯗꯤꯒꯣꯝ ꯈꯔ ꯍꯥꯞꯄꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯈꯔ ꯍꯥꯞꯄꯦꯀꯣ ꯃꯌꯥꯝ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯣ ꯁꯤꯡꯒꯥꯔꯩꯗꯣ ꯆꯥꯝꯕꯒꯤꯅꯤꯀꯣ ꯆꯥꯝꯃꯗꯤ ꯃꯥꯁꯦ ꯈꯔ ꯅꯧꯕ ꯂꯩꯅꯤꯅ ꯈꯔ ꯄꯠꯊꯩꯑꯕ ꯊꯨꯅ ꯐꯖꯅ ꯆꯥꯝꯃꯕꯅꯦꯕ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯊꯨꯝ ꯈꯔ ꯑꯃꯨꯛ ꯍꯥꯞꯄꯦ ꯁꯤꯅ ꯃꯆꯨꯅꯤꯀꯣ ꯃꯌꯥꯝ ꯃꯆꯨ ꯈꯔ ꯍꯥꯞꯄꯦ ꯁꯤꯅ ꯐꯗꯤꯒꯣꯝꯒꯤ ꯄꯥꯎꯗꯔꯀꯣ ꯃꯌꯥꯝ ꯑꯗꯣ ꯕꯣꯔꯥ ꯍꯧꯕꯁꯤ ꯀꯃꯥꯏꯅ ꯇꯣꯠꯂꯒ ꯀꯃꯥꯏꯅ ꯃꯍꯤ ꯍꯥꯞꯄꯒ ꯍꯦꯟꯅ ꯍꯥꯎꯒꯦ ꯍꯥꯏꯕꯗꯨꯁꯨ ꯑꯩ ꯎꯠꯆꯔꯛꯀꯦ ꯑꯩ ꯍꯥꯟꯅ ꯍꯧꯈꯤꯕ ꯕꯣꯔꯥꯁꯤꯡꯗꯁꯨ ꯑꯗꯨꯝ ꯍꯥꯏꯖꯕꯅꯦ ꯁꯤꯅ ꯖꯤꯔꯥ ꯃꯔꯨ ꯖꯤꯔꯥꯁꯦ ꯄꯥꯎꯗꯔ ꯍꯥꯞꯇ꯭ꯔꯦ ꯃꯔꯨ ꯑꯣꯏꯅ ꯍꯥꯞꯄꯦ ꯃꯔꯨ ꯑꯣꯏꯅ ꯍꯥꯞꯄꯁꯦ ꯑꯩꯈꯣꯏꯒꯤ ꯕꯣꯔꯥꯗ ꯍꯦꯟꯅ ꯍꯥꯎꯕꯅꯦ ꯁꯤꯅ ꯃꯣꯔꯣꯛ ꯄꯥꯎꯗꯔ ꯀꯣ ꯑꯗꯣ ꯑꯩ ꯍꯥꯞꯀꯗꯕ ꯑꯩꯒꯤ ꯂꯩꯖꯕꯈꯩ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯁꯨꯃꯥꯏꯅ ꯆꯃꯁꯅ ꯃꯤꯛꯁ ꯇꯧꯕꯤꯔꯅꯤ ꯑꯗꯨꯒ ꯆꯃꯁꯅ ꯃꯤꯛꯁ ꯇꯧꯔꯒ ꯏꯁꯤꯡ ꯍꯩꯖꯤꯜꯂꯒ ꯕꯣꯔꯥ ꯍꯧꯕꯁꯦ ꯍꯥꯎꯇꯕꯅꯦ ꯑꯗꯨꯅ ꯍꯥꯟꯅ ꯈꯨꯠ ꯐꯖꯅ ꯍꯥꯝꯗꯣꯛꯑꯦꯗꯅꯀꯣ ꯑꯗꯨꯒ ꯑꯩ ꯐꯖꯅ ꯃꯁꯦ ꯑꯩꯈꯣꯏꯒꯤ ꯚꯤꯖꯤꯇꯦꯕꯜꯁꯤꯗ ꯌꯥꯎꯔꯤꯕ ꯃꯅꯥ ꯃꯁꯤꯡꯁꯤꯗ ꯌꯥꯎꯔꯤꯕ ꯃꯍꯤꯁꯦ ꯍꯥꯟꯅ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯅꯩꯔꯒ ꯇꯣꯠꯂꯒ ꯑꯩꯈꯣꯏ ꯃꯍꯤꯁꯦ ꯊꯣꯛꯍꯜꯂꯅꯦꯕ ꯑꯗꯣ ꯀꯩꯒꯨꯝꯕ ꯕꯦꯁꯟꯁꯤꯅ ꯍꯦꯟꯅ ꯈꯤꯇꯪ ꯀꯪꯉꯗꯤ ꯑꯩꯈꯣꯏ ꯏꯁꯤꯡ ꯈꯤꯇꯪ ꯍꯥꯞꯄ ꯏꯁꯤꯡ ꯌꯥꯝ ꯍꯥꯞꯆꯜꯂꯒ ꯅꯩꯕꯁꯦ ꯍꯥꯎꯇꯕꯅꯦ ꯑꯩꯈꯣꯏꯒꯤ ꯃꯍꯤꯁꯦ ꯐꯖꯅ ꯚꯤꯖꯤꯇꯦꯕꯜꯗꯒꯤ ꯊꯣꯛꯍꯜꯂꯒ ꯐꯖꯅ ꯅꯩꯕꯤꯔꯒ ꯑꯩꯈꯣꯏ ꯋꯥꯠꯂꯒꯅ ꯏꯁꯤꯡ ꯈꯤꯇꯪ ꯍꯥꯞꯄꯀꯣ ꯋꯥꯠꯇ꯭ꯔꯒꯅ ꯚꯤꯖꯤꯇꯦꯕꯜ ꯌꯥꯝ ꯌꯥꯝꯃꯒꯗꯤ ꯀꯩꯁꯨ ꯋꯥꯠꯇꯕꯅꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯐꯖꯅ ꯅꯣꯏꯕꯤꯔꯅꯤ ꯑꯗꯨꯒ ꯃꯤꯅꯤꯠ 10 ꯐꯖꯅ ꯈꯨꯝꯖꯤꯜꯂꯒ ꯊꯝꯃꯅꯤ ꯍꯦꯟꯅ ꯍꯥꯎꯕ ꯍꯦꯟꯅꯕꯀꯣ ꯑꯗꯨꯒ ꯐꯖꯅ ꯕꯣꯔꯥ ꯍꯧꯕꯗꯣ ꯑꯩ ꯃꯊꯪ ꯎꯠꯆꯔꯒꯦ ꯑꯩ ꯁꯤ ꯂꯣꯏꯔꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨꯗꯣ ꯃꯁꯛꯁꯦ ꯌꯥꯝ ꯐꯖꯔꯦ ꯃꯥꯒꯤ ꯂꯩꯗꯨꯒꯤ ꯃꯁꯛꯁꯦꯀꯣ ꯈꯨꯝꯖꯤꯜꯂꯦ ꯃꯌꯥꯝ ꯑꯩ ꯊꯥꯎ ꯁꯥꯔꯦ ꯊꯥꯡꯒꯠꯂꯦ ꯑꯗꯨꯒ ꯑꯩ ꯊꯥꯗꯕ ꯍꯧꯔꯦ ꯁꯤꯒꯤ ꯕꯣꯔꯥꯒꯤ ꯇꯦꯁꯁꯦ ꯑꯩ ꯂꯥꯁꯇ ꯍꯥꯏꯔꯛꯀꯦ ꯃꯌꯥꯝ ꯍꯥꯎꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯊꯨꯝꯕ꯭ꯔꯥ ꯌꯥꯛꯄ꯭ꯔꯥ ꯈꯥꯕ꯭ꯔꯥ ꯀꯩ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯃꯁꯤꯒꯤ ꯁꯤꯡꯒꯥꯔꯩꯁꯤꯒꯤ ꯇꯦꯁꯁꯦ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯂꯥꯁꯇ ꯇꯦꯁ ꯇꯧꯔꯀꯥꯟꯗꯀꯣ ꯃꯌꯥꯝ ꯂꯦꯞꯇꯅ ꯐꯖꯅ ꯁ꯭ꯀꯤꯞ ꯇꯧꯗꯅ ꯌꯦꯡꯕꯤꯌꯣ ꯑꯍꯥꯟꯕ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕꯁꯤꯡ ꯌꯥꯎꯔꯝꯃꯒꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯀꯥꯟꯅꯩꯅ ꯍꯥꯏꯅ ꯈꯜꯂꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕꯇꯀꯣ ꯑꯗꯨꯒ ꯐꯦꯁꯕꯨꯛꯇꯁꯨ ꯑꯩ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯍꯥꯞꯆꯕꯅꯤ ꯑꯗꯨꯗꯅ ꯐꯣꯂꯣ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ
ꯑꯩꯒꯤꯁꯦ ꯈꯔ ꯑꯣꯟꯕ ꯌꯥꯁꯜꯂꯛꯑꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯈꯤꯇꯪ ꯁ꯭ꯄ꯭ꯔꯦꯗ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯕꯣꯔꯥ ꯍꯧꯕ ꯃꯇꯝꯗ ꯊꯥꯎꯁꯦ ꯑꯍꯥꯟꯕ ꯐꯖꯅ ꯁꯥꯍꯜꯂꯀꯥꯟꯗ ꯂꯩꯊꯕꯤꯔꯒ ꯂꯣ ꯐ꯭ꯂꯦꯝꯗ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯊꯣꯡꯕꯤꯌꯣ ꯕꯣꯔꯥꯁꯦ ꯂꯩꯈꯠꯂꯒ ꯕꯣꯔꯥ ꯍꯧꯕꯁꯦ ꯃꯊꯛꯇꯪ ꯀꯥꯔꯒ ꯃꯅꯨꯡ ꯃꯨꯟꯗꯕꯅꯤ ꯑꯗꯨꯒ ꯍꯥꯎꯁꯨ ꯍꯥꯎꯇꯕꯅꯤ ꯑꯩꯈꯣꯏ ꯂꯩꯊꯔꯒ ꯐꯖꯅ ꯍꯧꯕꯁꯤꯅ ꯃꯊꯛꯁꯤꯅ ꯑꯃꯨꯛ ꯀ꯭ꯔꯟꯆꯤ ꯑꯣꯏꯔꯒ ꯃꯅꯨꯡꯁꯤꯅ ꯁꯣꯐ ꯑꯣꯏꯔꯒ ꯐꯖꯅ ꯃꯨꯟꯕꯅꯦ ꯑꯩꯒꯤꯁꯦ ꯁꯥꯏꯠ ꯑꯃꯁꯤ ꯌꯥꯔꯦ ꯑꯗꯨꯒꯤ ꯑꯩ ꯑꯣꯟꯊꯣꯛꯑꯦ ꯃꯌꯥꯝ ꯃꯅꯝꯁꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯂꯩꯗꯣ ꯃꯅꯝ ꯅꯨꯡꯁꯤꯕꯅꯤꯅꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯃꯅꯝꯁꯨ ꯐꯖꯅ ꯍꯧꯖꯤꯛ ꯂꯥꯛꯑꯦ ꯃꯌꯥꯝ ꯑꯩꯒꯤꯁꯦ ꯐꯖꯅ ꯃꯨꯟꯖꯜꯂꯛꯑꯦ ꯂꯧꯊꯔꯒꯦ ꯃꯊꯪ ꯃꯊꯪ ꯃꯌꯥꯝ ꯂꯣꯏꯔꯦ ꯍꯥꯎꯗꯧꯕ ꯃꯥꯟꯕ꯭ꯔꯥ ꯍꯥꯎꯗꯧꯕ ꯃꯥꯜꯂꯗꯤ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯀꯃꯦꯟ ꯄꯤꯕꯤꯔꯛꯑꯣ ꯈꯔ ꯂꯩꯖꯩ ꯁꯤꯒ ꯊꯝꯃꯦ ꯃꯌꯥꯝ ꯑꯗꯣ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯕꯣꯔꯥ ꯆꯥꯕ ꯃꯇꯝꯗꯅꯦ ꯃꯌꯥꯝ ꯃꯔꯣꯏꯒ ꯆꯥꯃꯤꯟꯅꯕꯅꯦ ꯍꯦꯟꯅ ꯕꯣꯔꯥꯁꯦ ꯍꯥꯎꯕ ꯍꯦꯟꯕꯅꯦ ꯃꯒꯨꯟ ꯂꯩꯕ ꯍꯦꯟꯕꯅꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯥꯞꯄꯒꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯩꯁꯦ ꯁꯥꯠꯄ ꯃꯇꯝꯅꯤ ꯁꯤꯡꯉꯥꯔꯩꯁꯦ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯑꯃꯨꯛꯇꯪ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ ꯑꯩꯈꯣꯏꯒꯤ ꯂꯩꯁꯦ ꯐꯪꯕ ꯌꯥꯎꯔꯗꯤꯀꯣ ꯃꯌꯥꯝ ꯑꯩ ꯆꯥꯔꯒ ꯇꯦꯁꯇꯣ ꯑꯃꯨꯛ ꯍꯥꯏꯖꯔꯛꯑꯒꯦ ꯃꯌꯥꯝ ꯆꯥꯅꯈ꯭ꯔꯦ ꯑꯩꯁꯨ ꯑꯃ ꯆꯥꯕ ꯎꯠꯆꯔꯛꯀꯦ ꯃꯅꯝꯗꯤ ꯌꯥꯝ ꯅꯨꯡꯁꯤꯔꯦꯀꯣ ꯃꯍꯥꯎꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯎꯗꯤ ꯍꯥꯎꯋꯦꯕꯀꯣ ꯑꯗꯨꯒ ꯃꯥꯏ ꯇꯦꯁꯁꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯈꯤꯇꯪ ꯈꯥꯖꯣꯛ ꯇꯧꯕ ꯀꯥꯔꯣꯠ ꯑꯈꯥꯕꯤꯗꯧꯅꯗꯤ ꯈꯥꯗꯦꯕꯀꯣ ꯑꯗꯨꯒ ꯈꯥꯇꯛ ꯇꯧꯋꯦ ꯑꯗꯣ ꯍꯥꯎꯋꯦ ꯌꯥꯝꯅ ꯁꯤ ꯕꯣꯔꯥ ꯅꯠꯇꯕ ꯑꯇꯣꯞꯄ ꯔꯦꯁꯤꯄꯤꯁꯨ ꯌꯥꯝ ꯂꯩ ꯑꯗꯣ ꯑꯩ ꯈꯨꯜꯂꯗꯤ ꯑꯃꯨꯛꯀ ꯅꯝꯃꯛꯀꯦ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ